Lamdam Asigi Yelhou phurup singi culture na Manipur gi culture ni Meitei gi culture Khaktana Lamdam Asigi culture ni haina Shak Takpa Yaroi haina Rayja Shaba gi MP Sanajaoba Leishemba na phongdok-khre Manipur State Film Development Society gi Auditorium Hall da Manipur University of Culture na sinduna ngasi cultural cum literary meet lisingani kunmari gi thoram pangthoki thoram aduda saruk yakhiba Sanajaoba Leishemba na haikibada India da university kaya leirabasu University of Culture di ahum khakta Madugi manungda state asida leiriba Manipur University of Culture asina ani subani Manipur asi hiram kayada sotharabasu sana khotnaba amadi culture gi lamdadi kanabusu kiba leite Manipur gi culture asi chawkhatnaba honabada tampaki culture khak mahut silaga chawkhatpa yaroi lamdam asida leiriba Yelhou phurup khudingmak yokhatpa changi lamdam asigi Yelhou phurup singi culture na Manipur gi culture ni Meitei gi culture khaktana Manipur gi culture ni haina Shak Takpa Yaroi MP na makha taraduna pikraba state ase chahi lising manga gi puwari leiraba lamdam amane haina parliament ta puthokibasu leire malem gi miyam na khangnariba polo masana lamdam asida gi haukibani adu moinamak atop state singna makhoi gi leiramdaba puwari kaya leihallakna bohonai miram gi na leijaramba puwari sing hengat hanaba honari aduga aikoi gi na masing hantha hanaba oina honarabra haibagi jingnaba lei amaromda Manipur University of Culture asida mahairoi lising aniromna admission tawduna mahairoi masing yamna mahi tamlakli University asigi lam leiramdaba adu Imphal East ki manung chanba wakhada lam eka chama tara sinarakre University amagi leifam thokpa infrastructure sing semgatnaba lengakna hodari University asibu Sanaba Center dagi Santhang Kaitharakpasu laikre Masigidamak Manipur lengakta thagatpa phongdokli Manipur University of Culture Book Central University of Culture onthoknaba State Cabinet ke mifamna Center da taksinaba warep lawkibasu laikre haiki ngasigi Thauramadu Manipur University of Culture gi Vice Chancellor Professor Paunam Gunindro amasung saknairaba filmmaker Aribam Syam Sarmasu sarukyaki amadi University asigi mahiroi singna nat ki oiba jagoi isai singsu utke Ayi bona de leramdaba aduga chinbungda khudam oiba evidence leiba pot mayam amai khogi lei aduna ikon heta akhoi itihasi civilization sahi lisingani ani gi haibase ai kitang pungning da ai nungai jade migina leiramdaba si leihalaga itihas se sahi yankai gi itihas se sahi yankai hapchalaga sama sangdo hol akhoi gi na sama sangamado kakthalaga sahi yankai ni hai tungda lakadaba mirol sina warulok masi akhoi section na mayamda leiramdaba da ikona haidin si haibana te sinthi si haibana te yaribo makai masi patha tumsi akhoi gi Manipur gi sankritan malem gi thapta akhoi huji UNESCO na intangible cultural heritage manungda chalhandiduna asobo phida makallibo 16 finance commission gi hidumba team mama mo chairman adit tawala padu state case oina adu state dinner taroga cultural program to matamda akhoi gi ras lila kulli makoi si angakpo moina gi Jagoi dudana Krishna na setleba gopi singa setleba dress masu mo angakpa mo ni oja pung ebi singi pung cholo makoi naga pung cheraga chap manana koi koyet lang thol pagi ga tawdo ekta moi di kari no moi na khalga chat atai dai koi na khara sothara su culture amasung akoi sana khona budi Manipur na kiga da bam to leite nai hajiris